ꯑꯗꯨ ꯊꯝꯃꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯁꯤꯁꯦ ꯁꯤ ꯌꯦꯡꯉꯣꯁꯤꯗ ꯁꯤ ꯃꯆꯨꯁꯤꯁꯨ ꯐꯖꯩꯅꯦ ꯄꯥꯏꯁꯦ 와우 부터러워봐. 부탁해 아야, 릭네. ꯌꯥꯝ ꯐꯖꯩꯌꯦꯗ ꯁꯅꯥ ꯁꯥꯕꯒ ꯌꯥꯝ ꯍꯩꯀꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛꯇꯤ ꯍꯩꯈ꯭ꯔꯕ ꯈꯪꯕ ꯅꯆꯤꯟꯗꯣ ꯅꯨꯡꯁꯤꯗꯕꯁꯤꯗꯤ ꯈꯪꯕ꯭ꯔ ꯍꯥꯏꯌꯣ ꯅꯪ ꯃꯇꯨꯡ ꯇꯧꯒꯤꯗ꯭ꯔꯥ ꯃꯦꯛꯁꯟ ꯍꯥꯏꯌꯣ ꯃꯃꯥ ꯅꯪ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯃꯥ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯃꯃꯥ ꯑꯩ ꯅꯪ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦ ꯃꯃꯥ ꯑꯉꯥꯡꯁꯤꯗ ꯀꯅꯥꯒꯤ ꯅꯠꯇꯦ ꯊꯝꯕꯥ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯑꯉꯥꯡꯁꯤ ꯀꯅꯥꯒꯤꯅꯣ ꯊꯝꯕꯥ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯀꯩꯗꯧꯕꯒꯦ ꯅꯪ ꯂꯩꯇꯕꯗꯅꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ 이거 난 지시는 라이만 남아 있길래 되고 미기 누삐 부드러니 짱을 타라 누가 해도 누가 해도 누가 해도 고마워 집에 들어올 거야 아이 음식 나와요 잡아내 잡아 어이 이거 보게 아이 보게 아이 무슨 이렇게 보게 아이 보게 아이 누삐 아이 보게 아이 누삐 아이 누삐 아이 누삐 너무 오래됩니다 아이 누삐 ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯃꯤꯡꯗꯤ ꯌꯥꯝ ꯐꯖꯩ ꯊꯝꯕꯥꯜ ꯑꯩ ꯌꯨꯝꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯑꯑꯣꯟꯕ ꯉꯥꯛꯇ ꯑꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯔꯕ ꯑꯩ ꯅꯆꯤꯟꯗꯣ ꯈꯨꯝꯒꯅꯨ